Ngarang numidang pung 11:30 taba matamda Thobal district ki manung sanba Waithou Thiyam road junction da sakti lerava ID ama Pokhaikhre machinery sing amata thokre misimina di yahodre police tagi fangba pawgi matungina ID adu lambi nakanda khamduna leiva JCB ama da yawba bucket amagi manungda plan tawrambani hairi Pokhaikhre gi thodok aduna maram oiduna manaknakna lambi nakanda khamduna leiva JCB ani amasung Maruti Swift car ama amangata thokhi akai toy nanglaba JCB adu Thiyam road ki opposite Waithou bazar dagi mutum Ajit Kumar sahini phumapan apokpa LM iboyai kobamyoi amagini haiva khangmngam le thodok thokraba matung Lilong police na su motor case ama register tawduna thodok adu da senaba sing fanava akan mamong da thibu humbagi thabak sa thakrai lingsing bayai ngarang pangthokiba khongjom nomit palan thorom yaururaga halakpagi lambida Manipuri nga kisi minister na thodok thokpamga thoina lapnadana leiba tangjengdagi usoipokpi fawgi marakta lambida yum sajinba made sing temthoktuna ain kaina yum sajilamba sing yengsinkhibani loinena satharamliba thong aduda themba yadaba makhai mai hauna saukhibani